Arambai Tenggol asi imaleba kananaba amadi inat lining kananaba thokibani maramaduna Arambai Tenggolgi Tenggoloi sing faba punba yaning de haiduna Kekru Yairi Club Yairipok KYCY amasung Kekru mathak laikai maira paibi na punna sinduna ngarang Thobal District ki Wangkem Assembly Constituency ki manung chanba Yairipok Kekru Yairi Kaithil da laiba Kekru Yairi Club ki sanglen mamangda Maike Yadom gi miyamna Wakat Meefam Famkhre Wakat Meefam aduda Arambai Tenggolgi Tenggoloi sing faba yaningde Asem kanan faba yaningde Arambai Tenggolgi Asem kanan Athubada condition yaudana thadorakadabani Amadi Long Live Manipur Haina iba placard sing sizinakhibaga loinana kholau kayasu lauki Wakat Meefam aduda sarukya khibi mairapaibi luchingbi amana fongdorakpada Arambai Tenggolgi Army Chief Asem kanan fakhiba adu yaningdaba fongdoktuna Wakat Meefam asi fambani Arambai Tenggol asi haukiba chahi anigi mamangda koki narco terrorist singna Manipur machet tana thugaina ba hotnarakiba aduda Imalaibak Manipur bukanana bagidamakta achouba thodang lauduna chongthokiba aikoigi ichainaw ngaktani haiba asi Manipur amasung India lengakna khangbifam thoi makoi terrorist natte amadi Imalaibak amadi inat lining kanana ba thokibani makoi bu faba punba tauba asi yaningde Arambai Tenggolgi Chief Army Asem kanan condition amata yaudana thadorakadabani haiki Nakal amaromda Arambai Tenggolgi luchingba Asem kanan Fajinkhibabu yaningdaba fongdokladuna Thobal District ki Yairipok Bamolaikai gi mairapaibi singnasu Bamolaikai Laibung Community Hall da Wakat Meefam Famkhre Wakat Meefam aduda Arambai Tenggolgi luchingba faba yaningde Arambai Tenggolgi Tenggoloi sing faba yaningde Arambai Tenggolgi luchingba Asem kanan condition amata yaudana thadorakadabani haina iba placard sing sizinakhibaga loinana kholau singsu lauki Athuba matamda phagiba kanan thadoku Athuba matamda phagiba kanan thadoku Arambai Tenggol terrorist natte Arambai Tenggol terrorist natte Arambai Tenggol terrorist natte Lasi Kekru maira paibi Kekru mathaki maira paibi na phanjariba civil protest asi han mamang thangta phagiba Asem kanan phagiba adu yaningde haiba phongdokona puna phanjabani Arambai Tenggol asi haukiba chahi aniroma hidayda moina adi yamna maruiba thodang lawraga Manipur asi kandaba yadena Arambai Tenggol na tholakpa hidayda makoi terrorist natte khulai paiba natte Manipur ngake haiduna makoi tholakpani haiba Manipur ngake haina tholakliba Arambai Tenggolgi member ama phagiba asi condition amata yaudana thadokpirakadabani makoi khulai paide haibasi Manipur state sarkar amadi India sarkar na khangbigadabani haiba wafam asi ngasi sit in protest khamjariba aikoina India sarkar amadi Manipur sarkar na khamjari